Simla hairiba mafam asibudi mayam pumnamakna khangbiramgani haiduna khanjai. Mafam adugi phajaba amadi chingsing adubu mi ayambana yamna khoidana amadi pamjana yengba chatnei. Chahi 13 ta fariba niharika gi mapana makhoi handaki vacation asida Simla koiba chatkani hairapagi wafam asi tabada mahak yamna excitement oirami. Niharika amadi mahaki family mathangi numita Simla da chatlami. Makhoina numit nini mukti mafam aduda yamna enjoy tawrami. Adubu trip adugi humni suba numit aduda niharika gi mamaga mapagana makhoi Simla gi manakta leiba yengbata yamna fajaraba solan hairiba district adusu yengba chalusi haiduna hainarami. Hainabagi matungina numit adugi sandiada niharika amadi mahaki family Simla dagi solan chenba amata ngairaba train amada kakhalami. Ahanbadadi niharika yamna haraurami adubu tapna makhoina chatkadauriba pung anigi lambi adu yamna sangbagum taurami. Amadi masaduda yamna tanba ama fauraklami. Amadi mahak ikhang khangaudana ningai tawba horaklami. Mado ubada niharika gi mama yamna sauraklami amadi mahakpu makhoigi manaktagi chatkinaba haiduna hairami. Niharika su mafam adudagi haugalami amadi nakanda lairiba sit aduda famduna makogadu fresh oinaba thongnaudagi mapanda yengduna lairami. Adubu ikhang khaudana niharikana mahaki manakta kanakmama famduna leibagum taurami. Maduda mahakna khanglei leithoktuna yenglubada mahaki mamang thangba sit aduda chaurakna chahi 13 mukfaba nupa macha ama famduna leiramba thengnakhi. Niharika nupa macha adubu uraba matungda khambre khanglami amati ngaihak leiraba matungda mahak amukka thongnau adudagi mapanda yengduna tumina famlami. Adubu nupa macha adudi niharika bu munna yengduna adum famduna leirami. Amadi niharika da khara mamangda chatlaga aigi yum yaurani nang aigi yum yengningdra haiduna hanglaklami. Nupa adugi wahi adu tabaga niharika nupa adugi wahi aduna hypnotize tawkhibagum tawrami. Mahaksu nupa adubu munna yengduna leirami. Nupa macha adugi mamid adu ikhang khangautana ngasangangba horaklami. Nupa aduna niharika gi makhod adu pairaklami amati mahakpu makhoina famliba train adugi compartment adugi thong adugi manakta puduna chatlami. Niharika na thong adugi khara mamangda tunnel ama leiba urami. Tunnel adu yamna su songlami amati ubada yamna kirami. Nupa aduna tunnel adu hek ubaga tunnel number 33 ni haiduna hairaklami amati tunnel adu mahaki mayumni amati mahaki mamana mahakpu ngaituna leiramlani haiduna su hairaklami. Nupa adugi wahi adu tabaga mahak wakhal khangta taraklami amati nupa macha adusu mafam adudagi khangmang mangki. Adubu haujik niharika gi mamid adu punganganglami. Nupa macha adugi thawai adu niharika gi haksang manungda changkhibagum su tawrami. Train aduna tunnel adugi manungda hek changbaga niharika gi haksang adusu amuka hena nungaitaba horaklami. Mahaki machindagi isu chentharaklami amadi mahaki haksang adu typhoid taba horaklami. Niharika na cheliba train adudagi chongthage haiduna hek tawbaga matang aduda train adugi tisi adu laklami amadi mahapu train adugi manungda chingsilami. Adubu niharika bu train adugi manungda hek chingsilapaga mahak yamna kanna lauraklami. Mahakna laubagi khonjel adu tabada mahaki mamaga mapaga su mahaki manakta chenduna laklami. Train adugi tisi aduna niharika gi mamid adu khumjilami amadi mahaki makokta bottle ama paiduna ising thabirami. Train aduna tunnel adu hek lanthorakpaga niharika wakhal taraklami. Yengna niharika gi mamaidagi yamna akanba sahumga loinana maikhu ama thoklaklami amadi maikhu adu train adugi thongnaudagi mapanda thoktuna chatki. Niharika na mahaki mamaga mapagada nupa macha adugi maramda hairakpa matamda mahaki mamaga mapagana makhoina train adugi compartment da amadi train adugi manungda nupa macha adu leiba ukhide haiduna hairaklami. Matang aduda train adugi tisi aduna niharika gi mamaga mapagada ngasi dagi chahi kharagi mamangda tunnel number 33 asigi manungda train asimaktagi nupa macha ama onthaduna siki haiduna hairaklami.
nupa macha adugi mayum adu tunnel number 33 gi hek maningda leirami amadi mahaki mama adu tunnel number 33 gi caretaker su oirami amadi nupa macha aduna hek sikhiba numit kharanigi matungda mahaki mama adu su train adugi mamangda chongsinduna masa mathanda sijaki amadi numit adudagi nupa macha adugi thawai adu miyoiba amagi hakchang manungda changduna mayumda channanabagi damak hakchang ama thiduna train adugi manungda koicha chatuna lei haituna su hairaklami tisi adugi wahai adu taraba matungda niharika amadi mahaki mamaga mapaga adu thajaba ngamlamde amadi masa pumbagi tu adu chapyunglami solan yauraba matungda fau niharika numit kharenidi thodok adubu kawba ngamlamde amadi mahaki parents na mahakpu mayumda muk puduna halaklami wari asigi maramda adomgi kari mot lei haibadu commenta soitana haibiramu Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amam ta tawiramu mathangi video da amuk unarasi habsga loinana yangkopam loyangan bana mayam pumna mukti kainabagi yathang nejari